ꯌꯥꯝ ꯍꯥꯎꯅꯤ ꯍꯥꯎꯔꯛꯑꯕꯤꯔꯝꯃꯨꯀꯣ ꯀꯃꯦꯟꯇ ꯃꯌꯥꯝ ꯃꯌꯥꯝ ꯂꯥꯟꯗꯤ ꯈꯟꯕꯤꯅꯨꯀꯣ ꯉꯁꯤ ꯈꯤꯇꯪ ꯋꯥꯕꯩ ꯄꯣꯊꯥꯒꯦ ꯇꯧꯕꯅꯤ ꯕꯇꯔꯁꯤꯁꯨ ꯃꯩ ꯂꯥꯡꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯍꯥꯎꯅꯤ ꯍꯥꯎꯈ꯭ꯔꯣꯏ ꯁꯤꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯍꯦꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯀꯝ ꯇꯧꯕꯤꯔꯤꯒꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯊꯦꯜ ꯑꯍꯥꯎꯕ ꯊꯣꯡꯁꯤꯀꯣ ꯉꯁꯤꯗꯤ ꯃꯌꯥꯝ ꯌꯦꯟ ꯊꯣꯡꯁꯤ ꯊꯣꯡꯗꯣꯏꯕ ꯔꯦꯁꯤꯄꯤ ꯁ꯭ꯇꯥꯏꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯃꯤ ꯄꯦꯄꯔ ꯆꯤꯀꯟ ꯀꯣ ꯆꯪꯒꯗꯕ ꯃꯁꯥꯂꯥ ꯍꯥꯏꯖꯔꯒꯦ ꯇꯤꯜꯍꯧ ꯃꯄꯨꯝ ꯑꯅꯤ ꯑꯗꯒꯤ ꯎꯃꯣꯔꯣꯛ ꯇꯦꯛꯄ ꯑꯅꯤ ꯀꯣ ꯑꯗꯒꯤ ꯆꯅꯝ ꯃꯅꯥꯎ 10 ꯇꯔꯥꯗꯩꯅ 30 ꯑꯗꯨꯝꯒꯤ ꯑꯄꯥꯝꯕ ꯆꯥꯡꯗ ꯑꯗꯒꯤ ꯁꯤꯡ ꯇꯥꯡ 2 ꯆꯥꯡ ꯕꯇꯔ ꯑꯗꯒꯤ ꯀ꯭ꯔꯤꯝ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯃꯄꯨꯟ 3 ꯀꯣ ꯐꯗꯤꯒꯣꯝꯁꯤ ꯃꯅꯥꯅ ꯇꯣꯉꯥꯟꯅ ꯃꯈꯣꯛꯅ ꯇꯣꯉꯥꯟꯅ ꯂꯧꯗꯣꯏꯅꯤ ꯉꯁꯤ ꯑꯗꯒꯤ ꯁꯪꯒꯣꯝ ꯑꯐꯝꯕ ꯌꯦꯟ ꯄꯋꯥꯃꯨꯛ ꯀꯣ ꯏꯊꯟꯗ ꯂꯩꯕꯅꯤꯅ ꯄꯋꯥꯃꯨꯛ ꯊꯣꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯒꯨꯜꯃꯤꯔꯁꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦꯅꯦ ꯀꯥꯂꯤ ꯃꯤꯔꯆ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯕ꯭ꯂꯦꯛ ꯄꯦꯄꯔꯁꯦ ꯏꯪꯂꯤꯁꯇꯒ ꯍꯥꯏꯔꯦꯅꯀꯣ ꯁꯤꯁꯦ ꯆꯥꯃꯁ ꯑꯃ ꯇꯪꯈꯥꯏ ꯃꯌꯥꯝ ꯁꯤꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟ ꯁ꯭ꯇꯥꯔꯠ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟ ꯑꯣꯏꯗꯣꯏꯁꯦ ꯑꯗꯨꯅꯅꯦ ꯃꯃꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯃꯤ ꯄꯦꯄꯔ ꯆꯤꯀꯟ ꯍꯥꯏꯁꯦꯀꯣ ꯁꯤ ꯃꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯀꯩꯅꯣꯅꯦ ꯃꯥꯅ ꯑꯣꯏꯗꯣꯏꯁꯦ ꯆꯥꯃꯁ ꯑꯃ ꯇꯪꯈꯥꯏ ꯑꯗꯒꯤ ꯏꯂꯥꯏꯆꯤ ꯄꯤꯁ 2 ꯂꯣꯡ ꯑꯃ ꯎꯁꯤꯡꯁꯥ ꯄꯤꯁ 3 ꯃꯆꯥ ꯀꯣ ꯑꯗꯒꯤꯗꯤ ꯒꯔꯝ ꯃꯁꯥꯂꯥ ꯆꯥꯃꯁ ꯑꯃ ꯑꯗꯨꯒ ꯙꯅꯤꯌꯥ ꯄꯥꯎꯗꯔ ꯐꯗꯤꯒꯣꯝ ꯃꯔꯨ ꯄꯥꯎꯗꯔ ꯆꯥꯃꯁ ꯑꯃ ꯀꯣ ꯑꯅꯤꯁꯤ ꯃꯤꯛꯁ ꯇꯧꯔꯦ ꯑꯗꯨꯒ ꯖꯤꯔꯥ ꯆꯥꯃꯁ ꯑꯃ ꯃꯌꯥꯝ ꯁꯤꯁꯤꯡꯁꯤꯅꯤ ꯃꯆꯜꯁꯦ ꯀꯣ ꯃꯨꯟꯅ ꯌꯦꯡꯕꯤꯍꯧꯔꯣ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯃꯆꯜꯁꯦ ꯁꯦꯝꯕ ꯍꯧꯖꯔꯒꯦ ꯇꯣ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯒꯨꯜꯃꯤꯔꯁꯇꯨ ꯀꯨꯞꯅ ꯁꯨꯒꯥꯏꯕꯤꯔꯣꯀꯣ ꯐꯣꯟꯁꯤꯗ ꯀꯨꯞꯅ ꯁꯨꯒꯥꯏꯕꯤꯔꯦ ꯒ꯭ꯔꯥꯏꯟꯗꯔ ꯂꯩꯔꯒꯅ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯕꯤꯔꯣ ꯇꯛꯈꯥꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞ ꯍꯥꯞꯇꯕꯀꯣ ꯆꯥꯃꯁ ꯃꯇꯣꯟꯁꯤꯃꯨꯛꯇꯪ ꯁꯤꯗ ꯆꯥꯏꯁꯤꯟꯕꯤꯕ ꯌꯦꯟꯁꯤꯗꯀꯣ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯊꯨꯝꯁꯦ ꯁꯔꯨꯛ ꯈꯔ ꯂꯧꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯄꯤꯟꯁ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤ ꯆꯥꯡꯁꯦ ꯂꯧꯕꯤꯔꯣ ꯄꯤꯟ ꯆꯥꯏꯁꯤꯟꯕꯤꯔꯣ ꯀꯣ ꯑꯗꯨꯒ ꯑꯩ ꯍꯥꯏꯕꯒ ꯍꯧꯔꯦ ꯆꯝꯄ꯭ꯔꯥꯁꯨ ꯍꯥꯞꯄꯤꯒꯗꯕꯅꯤꯀꯣ ꯆꯝꯄ꯭ꯔꯥꯁꯤ ꯌꯥꯝꯗꯕꯤꯗ ꯈꯛꯇꯪꯈꯛ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯞ ꯈꯔ ꯁꯨꯝꯖꯤꯟꯕꯤꯕ ꯌꯦꯟꯁꯤꯗꯀꯣ ꯁꯨꯝꯖꯤꯟꯕꯤꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯦꯛꯁꯇ ꯀꯩꯗꯧꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯆꯥꯊꯥꯎꯁꯦ ꯁꯤꯁꯨ ꯌꯥꯝꯗꯕꯤ ꯗ꯭ꯔꯣꯞ ꯑꯃꯅꯤ ꯈꯛꯇꯪ ꯇꯞ ꯍꯥꯞꯄꯤꯕ ꯀꯣ ꯁꯨꯃꯥꯏꯅ ꯕꯁ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯦꯟ ꯑꯁꯤ ꯐꯖꯅ ꯃꯦꯔꯤꯅꯦꯠ ꯇꯧꯕꯤꯔꯣ ꯀꯣ ꯒ꯭ꯌꯥꯁ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯒꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏꯒꯤ ꯌꯦꯟꯁꯤ ꯃꯤꯅꯤꯠ 35ꯗꯒꯤꯅ 10 ꯐꯥꯎꯕ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯊꯝꯕꯤꯔꯣ ꯁꯨꯃꯥꯏꯅ ꯐꯖꯅ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯊꯝꯕꯤꯔꯣ ꯃꯁꯤ ꯅꯥꯀꯟꯗ ꯂꯦꯡꯗꯅ ꯊꯝꯕꯤꯈ꯭ꯔꯣꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯃꯆꯜ ꯃꯌꯥꯝꯁꯤ ꯃꯊꯪ ꯂꯦꯝꯍꯧꯔꯤꯕ ꯃꯆꯜ ꯃꯌꯥꯝꯁꯤ ꯃꯊꯪ ꯁꯦꯝꯕ ꯍꯧꯔꯁꯤ ꯁꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯐꯖꯅ ꯃꯦꯔꯤꯅꯦꯠ ꯇꯧꯕꯤꯔꯣꯀꯣ ꯁꯨꯃꯥꯏꯅ ꯅꯥꯀꯟꯗ ꯊꯝꯕꯤꯔꯣ ꯂꯦꯡꯗꯕꯤꯗꯀꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯆꯜ ꯃꯌꯥꯝꯁꯤ ꯁꯦꯝꯕ ꯂꯣꯏꯔꯦꯀꯣ ꯇꯤꯜꯍꯧꯁꯤ ꯁꯨꯃꯥꯏꯅ ꯁꯣꯏꯔꯦ ꯀꯨꯞꯅ ꯁꯣꯏꯔꯦ ꯁꯤꯡꯒ ꯆꯅꯝꯒ ꯁꯨꯒꯥꯏꯕ ꯂꯣꯏꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯃꯀꯨꯒ ꯄꯨꯟꯅ ꯁꯨꯃꯤꯟꯅꯔꯦ ꯑꯗꯨ ꯐꯗꯤꯒꯣꯝ ꯇꯣꯉꯥꯟꯅ ꯊꯝꯃꯦꯀꯣ ꯁꯤ ꯍꯣꯔꯦꯟ ꯃꯌꯥꯝ ꯂꯥꯁꯇ ꯊꯥꯛꯇꯣꯏꯅꯤꯀꯣ ꯃꯌꯥꯝ ꯂꯣꯏ ꯔꯦꯗꯤꯗ ꯂꯩꯔꯦ ꯃꯆꯜ ꯃꯌꯥꯝꯁꯨ ꯔꯦꯗꯤꯗ ꯂꯩꯔꯦ ꯑꯩ ꯍꯧꯖꯤꯛ ꯒ꯭ꯌꯥꯁꯇ ꯏꯟꯗꯛꯁꯟꯗ ꯈꯥꯡ ꯊꯥꯡꯒꯠꯂꯦꯀꯣ ꯃꯌꯥꯝ ꯈꯥꯡꯁꯦ ꯌꯥꯝ ꯃꯩ ꯍꯧꯒꯩ ꯁꯥꯔꯦ ꯍꯧꯖꯤꯛ ꯊꯥꯎ ꯍꯩꯔꯤꯁꯤꯀꯣ ꯊꯥꯎꯁꯤ ꯈꯤꯇꯪ ꯌꯥꯝꯍꯟꯕꯤꯌꯨ ꯍꯥꯏꯗꯤ ꯁꯥ ꯉꯥ ꯊꯣꯡꯕꯅꯤꯅꯀꯣ ꯈꯤꯇꯪ ꯃꯔꯦꯛ ꯃꯍꯥꯎ ꯂꯩꯅ ꯆꯥꯕꯤꯌꯨ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯆꯥꯡꯗ ꯍꯩꯕꯤꯌꯨ ꯈꯤꯇꯪ ꯌꯥꯝꯍꯟꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯊꯥꯎ ꯍꯩꯔꯦꯀꯣ ꯊꯥꯎꯁꯤ ꯁꯥꯔꯦ ꯍꯤꯠꯁꯤ ꯈꯤꯇꯪ ꯂꯩꯊꯁꯤ ꯃꯌꯥꯝ ꯊꯥꯎꯁꯤ ꯁꯥꯔꯕꯅꯤꯅꯀꯣ ꯃꯩꯈꯨ ꯀꯥꯔꯦ ꯊꯥꯎꯁꯤ ꯐꯖꯅ ꯁꯥꯔꯕꯅꯤꯅ ꯑꯩꯈꯣꯏ ꯇꯥꯜꯂꯛꯁꯤꯗ ꯀꯩꯗꯧꯅꯤ ꯕꯇꯔꯁꯦ ꯉꯁꯥꯏ ꯑꯩꯅ ꯕꯇꯔ ꯍꯥꯞꯆꯈꯤꯕꯗꯣ ꯁ꯭ꯂꯥꯏꯁ ꯑꯃ ꯀꯛꯆꯔꯦ ꯁ꯭ꯂꯥꯏꯁ ꯑꯃ ꯀꯛꯑꯒ ꯊꯥꯎꯁꯤꯗ ꯍꯥꯞꯄꯤꯕꯀꯣ ꯕꯇꯔꯁꯦ ꯐꯖꯅ ꯃꯦꯜꯠ ꯇꯧꯍꯟꯕꯤꯌꯣ ꯃꯌꯥꯝ ꯕꯇꯔꯁꯦ ꯃꯦꯜꯠ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯐꯥꯔꯁ ꯁ꯭ꯇꯦꯞꯇ ꯀꯩꯗꯧꯕꯤꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯖꯤꯔꯥꯁꯦ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯖꯤꯔꯥꯁꯦ ꯊꯥꯖꯤꯟꯕꯤꯔꯣ
जीरा से सौरे जीरा की मथंग अखोगी इलायची ने लौंग ने अखोगी सिंगसाजे से हापिरो फिर पूरा हापरेको मैं अनी से मैं इसी कॉम्बिनेशन से हाफेट मौबीरो मौबीरो मतुंग सिदा अखोई कदौनी अखोगी तिलौ से थाजल्लसिको मैं किलो ना हाफ किलो है किलो से फजन मौबी लेते हैं हमको हम किलो से कोई की तंग कब मुंझलेको मुंझलाबिना हिट कतंग ले थबी रसी अदुगा कोई की केनो से सिंग चनम मसे मसिम थाजन भी रसीको थाजल्लगा हाक मौबी रसी मुंज खाओ फजन को मनम से खबर तौरे है मैं मजिद तिलौ चनम मसिम मौबू मुंझला नेक्स्ट तुम से खुगी मोरोक तेफगा फदिगो मक्को सोगिबो सिम किलो हासन बिरसिको हासलसी मुझे बसी फजन मौबीरसी मैं मसल गुलब सिंह ngौबीर मतुंगदा कोई सेंटर से मथंग मथंग हापा से मसल से की मोय सु कब को मुंजलेको साइ सेम थमजो की कोई कनो जो गुल मिरस ने गरम मसाला का फरीगो मरु पाउडर से सिंग हाप से को मैं लोइन हाप तो नति अहान बदा खुवांग पाइबिरो तंखाइ मुआन हापिरो को ये लेहो बिसने होरेन चाय पे नि विलम दाइ को फिनिशिंग पीनबा हाप मौबी रसी मैम मचेल से मचूसु हापोए खुद चिल्ली पाउडर से हापोई को व्हाइटिश येलोविश कलर तौर लेने मसे हमें मैम लोर पर खबीरने कनो से करी गुर मिरच हाप मैम हजिक गरम मसाला का फदिगो मरु पाउडर से हापसे खुबा मसा पाइबिरो हापसे को हापे ngौरे मैं मचल से कब मुझलेको नेक्स्ट स्टेप कदौनी है अखोगी संगोम फंबसे सही से चामच अनी खतंग हापदबो अमा अनी को मसी हापदी याम थूनो ओटियु को काटनगनबा याम थूनो सुमाइनो ओटियु कोना दो मानदे चामच मचा अमतंग हापसी पुनः चामच अहम सुग्रेको सुमाइन थूनो ओटियु मसन से पुलप मुल्ला है मुलामी कदौनी इसिंग से खजितंग हजीरो कासेंदनाबको सिगी सांगिदा हापो अदुगा मिक्सर से फजना मिक्स तौबिरगा ngौबिरो
मिक्सचर से मुंजल्लाको अदुना नेक्स्ट स्टेप कदौनी येन जे हापिरो तो येन जे हापसी को अदु फजन नौबी देसे में येन जे हापग फजन उत्खाइबिग्रे अदुना हजिक कदौनी मखुम खुमगा मिनट 5-10 मिनट 5 लेंगदबि थम्मजिको आगे मनिंदनो मुन्नब मौजलानी मिनट 5 मखुम खुमजिलंग मौबि द मतुंग द हजिक मखुम जे हांगोसी अखोय तो थुम जे हापसिको थुम जिंग साइ बेरिनेट तौज हापदना खतन चांग एंबि मया यामदबि द हापि आई सिक चांग खतन हापिको अदुगा खितंग अमगा मतुंग तरा को मैं की चम्मच अहुम मु हापसिको अम्मा अन्नी अहुम को फजन ngौबि सिमसी मिक्सचर से फजन पुनजन नगरे अदुना हजिक कदौबताई मिनट 5 लो हिट थम्मगा कोई मखुम मुसल थम्बजे मरमक चेक तौबियुको मखादा कासन यावने मैं दुगा मया मही हापते ममांग जी मसाई को लेहोली मसाला मैम से मसी को फिनिशिंग पिसलजिको अदुगा हजन गरे मसाला मैम से अदुगा लावना मुक्तन फजन ngौबि होबा को मई हापसिको मई से खर लाखनिंगदी मई खर यामना हापो एदी सी ग्लास मसा से हापने मैम मही हापरे मसी लेंगदबिदा मिनट 5 फजना सोहनबिरजिको मैम अदुगो मया मखा तरक पब्लिक येंगसे मिनट 5-10 मतुंग हांगदोका येंगसे को मही सु फजना कंजला ये मुनबे ngasi आजु याम टेंडर फजना ओरे को लोसलमदा यौरे मैं नेक्स्ट सेट कदौनी मई से खतंग लेथबिरो दुगो क्रीम चम्मच अनिमो हापसिको क्रीम से काइथोए हम का हेंदी हापी गनु थागल लगे हम हाउ तमी हम क्रीम चम्मच में हाफ करे जन खाई भी रसी क्रीम से फजना मिक्स तौरेको तंखाई चम्मच तंखाई मुतंग हापके ठीक सांग को ठीक हेन हापरोइद लोसिला कोई कंडीशन यौरे क्रीम से फजना मिक्स तौरेको ग्रेवी से था लाउरे अदुगा सा से फजना मुल्ले याम लोसिला फजना तौजिको याम से लोसिला कंफर्मेशन ब्रेक को टाइमिंग यौरे अदिगोम से हाम लाउ मसाम हापसी अनि सुबो लाउ को
ꯌꯥꯝ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯒꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯁꯤꯒꯤꯗꯤꯀꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯒ ꯃꯌꯥꯝ ꯃꯨꯊꯠꯂꯦꯀꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯍꯥꯎꯔꯣꯏꯗꯧ ꯃꯥꯟꯕ꯭ꯔꯥ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯃꯌꯥꯝ ꯏꯟꯖꯥꯡꯁꯤ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ ꯒꯨꯗ ꯕꯥꯏ ꯃꯊꯪ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ